Miyamna achat awok tawnariba lambida sa san thadoklaga miyamda awaba piba haibasi miyoibagi machat nate. Lambida thadoktuna leiba sa san singda khongjel yangna thaurakpa gari kayana thengzinduna misimina thokibagi pau masing khangdana laikhrabani. Asigumba thaudok sing asidagi mapunsi chupa soinaiduna ningba kaina leiba miyoi kayasu khunai asida leiribani. Hiram asigi matangda Mami TV gi editor oibada natana Ifak TV News ki managing director su oiriba Sahidur Maibamna Imphal City ki tongan ba mafam kayada koina chatuna yengsiluraba madung leingak amadi mari leinaba singda paudam ama. Imphal mayon ki Miyam kungna chatnariba lambi suroka sa san hui kin thadoktuna miyamda awaba piba haibisi yamna leiba kibani masi san hui hameng loi mapusing section da bade ko hilapung atani asumba kaya si leingak na phatuna matik chaba paratam bu matam oire asumba si yamna koi lamdam ki thukum maramna tongan matam khara yamna koi na buna tagasu accident thuktuna miyoi kaya asi yana na mutho kaya yaw ko miyoi batana tana kasu khamjita ba sa san singa si ti mapung ko ketuna amadi asoy ngam thuktuna awa phunda ta ba kaya yaw ibani hirammas ki matang da leingak amadi mai department na akhan na humjeng changbu tangai putabulai yang program dai ba ida Sahidur Maibam editor Mami TV Miyoi batanatana lambida lairamba san hameng hui amadi sagol kayasu garina thengairambadagi aso apan yauduna soinai khiba si khiba amadi tongan ba chaitheng kaya fangduna wana lenba kayasu yauribani miyoi bagatna thanaba yararoidaba nungsiraba sasan sing asi garina thengjin biramlaba matung minungsi leitana hanna yenglamdana chatkibasu yauribani asigumba laibak thiba thodok kayasi sasan loiriba mapusing na cheksin dabadagi oihalakpa khutsemgi thodok amani Miyam kungna chatnariba lambi singda sasan thadoktuna thamliba mapusingbu lenga amadi mari leinaba department na faduna matik chana para tambiba matam oire Imphal mayolgi sanjeng thong kangla mamang konung mamang kaisampat hata minuthong new chekon moirangkhom biti road Uripok, Kwakaithel, Nagamapal, Thangmaiban, North AOC, Singjamay yauna, tongan ba achinba lambi kayada, san hui amadi sagol kaya thadoktuna maning tamhali. Masina maram oiraga mafam sing asida khudong thiningai oiba thodok yamna toinamak natragasu marak-marakta thoklibani. Hiram asida leingak khaktada inthokpasu langani. Aikhoi praja sing maruoina sasan loiriba mapusing su wakhal taminaba fai sasan singbu ngakpi senbinaba lairiba peoples for animals amadi mari leinaba loop sing nasu loinana hiram asida lenga amadi mari leinaba department na ahenba mityeng changbiragadi khudongthiba thodok kayadagi khara makhaidi ngakthokpa ngamgani khali. Hello everyone, it is Ipak TV News, a news networking channel dedicated to the cause of human rights.